ngasi video sidi Aikhoi gi khungai ebung eupa singi oina video masa ma semjage do ahamada asigi video clip se masa ngtang yengminagi si Facebook page tagi khunngakpa khulai pai basing chekshilo arang basingda akanbo instruction mapi mapa singa pirakre hana dauna phagat pa horo haina mathangda Aikhoi arcation thoigi Facebook page da thagalakpa post amada koi khunngakpa leiriba mayam se hana gumna phaba horo haibagi akanba instruction pikre haibagi kainomasu hoji yam kana viral oriko taseng namak masina sum bor magadi Aikhoi Manipur gi phibam jam sathina arupa phibam amada laikhragani maramdi khunngakpa jingsina ngasi bol leireiba kaino se Manipur Imalai Bak se kai dana bagi damaktan chongthorokhiban hai tare duga sin ko kinar ko terror singina chongthorokhibasina Manipur je mase tana thugaira kana Manipur je ani hum thokna saru ani hum thona thugaira kana Manipur haiba Manipur se malem sidagi maming phob muthakina bagi khongthang du sangsilak poina makoina thangjing jing du bawa thangting thonjan ba daidi Churchampur bunamoina lamka kaina thonjala kana maitai muthatlage maitai losalage maitai heba maitai se hatlage tholakpada ngai base Aikhoi khungai ebung eupa singna ngakpani haukhiba chakhiba chahigi me tang ahumda kuki singna landara aga maitai gi yum kya mai tharakpada central force singna tawgadaba mathau tawdaba matamda Aikhoi gi khungai ebung eupa singna thawai chakpadagi khangba ngamaktabadagi maitai Aikhoi kanbagi thoklaga ngasi khungai ebung eupa singna mafam mafamda aduki matik awana leiraga aduki matik kathoga Aikhoi gi tamakta leiriba tanja asida asugumba pause tabada yamna penjadabadagi aina ngasi asi video clip se mayam yefamda su mayam su uramani duero su amuka mayam yefamda thamjabani adu khungai ebung eupa sing hanadegi su mitna singna leiri adu hujik amuka su khara hena section biraga mitna singna lebiu haina hojaidagi pari mom channel na ebung eupa amasung nusiraba inaw sing yefamda su ofamja thamjage haina video se semjarakpani ado makhatana inaw mona phong thambireba wafam jisu mayam yefamda machentang thamjage mayam taminasi magati chapchaba action tawraagadi Manipur se yamna aruba phibam da oirakpa yai lakpa yai haibase mayam da aduga mana hoji khunngakpa jingna pairiba khusukulai singse Aikhoi foreign country dagi pusala kana paiba khulaim tanate hoji maitai volunteer jingna pairiba khulai jiti koi government na thengna birakadaba Manipur bu matamdu da megi tang humda kuki singna lan horku matamdu government na thengna bigidabdu thengna hogdabadagi khunngakpa khoigi hoji hoji khungai ba mayam sina matamdu da khoi sauna rakpadagi Manipur gi amsota leiba khulai sing to adumaina pari mom channel sibu yengbiriba mayam punang pui kai khumna jari ngasi mayang yefamda video ma pura lai chino mayam ngasi gi video siga asoiran yaukhiba kya leirega su yengbiriba mayam punamuk ki afamda ngakpi waina request tawjari ngasi se ai se hakchang su khara wabana ai video se thanglaroigi haina leijaramani adubu asugma nungaitaba pau se phangwadagi aina ebung eupa chinaw singa wari khatang sanajage aina video se ena semjarakpani aduga haijaningba wafamdi kuki narco terrorist singna Manipur se thugai ge na tholaaga Manipur da ngasi otpani ba tawreiba mayam se asigi mathakta khudakta action lokhatlawdaba aduga hojiksu asigi mafamda kuki singna landareiba kuki singna bom kapaiba mafam singduga leiriba central force leiriba mayam sina changjallaga moina tawgadaba combing operation khangde moina tawgadaba action da matik chana tawragadi asumba thoiba irang mayam je thoidabani aduga central force na kari khallaga maitai la leiba khunda maitai ne leiba mafam da tada combing tawri asi kanagi order dei tawirei no kai tawino asi di central force na khangare haijaning badi Aikhoi gi khungai ebung eupa na ngasi Aikhoi gi tamakta thoiba se ngasi jo bawda Manipur thugai ge haina tholakpa khunngakpa ebung eupa amata leite ngasi jo bawda thokreiba khunngakpa ebung eupa mayam se Manipur kanbagi thoklakpani Manipur imabu kangleipakna nungsibadagi tholakpani maitai nungsibadagi tholakpani aduga thokleiba khungai ebung eupa singbu asumaina thiraga thira hummaga phagatnaba moina thoiba asugumba order se adugi matik penjade aduga Aikhoi gi khungai ebung eupa leitragadi Manipur se kai oirakani maitai Aikhoi se kai oirakani akoina ngasi leijariba akoina ngasi phanjariba akoina ngasi
इमा लेबाक मणिपुर से अदुकी मतिक अखोइना नुसीजरिबसे खुनगाई बेबुंग युपासिंग अखोइगी तमक्ता लैरी हाइबगी अखोइना ngasi फन्ना लैजबनी इमा लेबाक मणिपुर से अखोइगी नुसीरबा इबुंग युपा अथौबा मयाम लै हाइबगी अखोइना चाउथोकचना लैबनी अदुना हाइजगदबदी अखोइ मणिपुरगी लैरिबा मपी मपा चौसांग सिंगना अथुबा मतमदा मियंग चंगजन बिरगा इमा लेबाक कांगलेपाक असिगा थोइबा इरांग असे अथुबा मतमदा इंग तकनबा तंदु लेताबा पुरकनबा असिगी मतंग वारी सानबीबना हेना फगनी है खनजबदे वीडियो से अना सेमजरपनी लोइना अना हाइजगदबदी अखोइ खुनगाई बेबुंग युपा मयाम पुनमक मतम पुनमक चेक्सिन लेबियु नचन्ना मफम लापना लेरगसु इबुंग युपा सिंगी तमक्ता मतम खुदिंगमक्ता नचन्ना थौनीजरी अदुना इबुंग युपा मयामनसु मतम खुदिंगमक्ते मालेबाकी न्यायना थोकलकपा मतमदा अखोइना अंगम लाई थंगमै दुप अमम थारा इबुंग युपा सिंगी याइफा थौजालगी अखोइ मयामना खुरमीनसी निमीनसी हाइजगे ऐनसी वफमसे ऐना वीडियो से सेमजरकपनी दो इचनाव मयाम याम सांगना हाइररोइगे ngasi ai adugi mati wakhan nungai tabaga aduga aina thabaga ma choluba gi wabaga maram oina oibadagi ngasi ai video se kharsu thiengna hape do ichinaw miyam hayeng ai video khara phajana semaga hapjarage ngasi gidi matang se ga loisanjarage kangleipakna yaifare ibudo pakhang mana yaifare aduga amukasu video se soina yawraga su ngakpi wana yengbiri ba miyam puna ki famda request tawjari loisanjarage ichinaw miyam